Matamgi Manipuri Wari channel asibu tabiriba khwai pumnamakbu taramnokchari ngasi amglobirasi Tingkhanggi Leirang kunsuba tangka ngasai makai thongjil meya de leiramba sayon basu loyum balakpa ubaduda imungda kana chensin khrei loyum basi yam fingna changlaklaga ine thiba phangdre thawado pakhatpada handakti kapli tawraga haujipu kanada noina thirudoisibo loyum badu asawbudu fatharaga hauzik thifam khangdine hayeng nongan bafokti yengnasi adu ngangnarse laijado fajana leramnari fe karigumba inena sinaraga lamjingmada chalamnaba loyumbana kedorkyong loyumba karino nangna haridubo aibo ngawbiro loyumbadu mai hauraga sawraga chatkre thabasu matha sana makhada mukfam thei lamjingmana chenba khotpa palambaduda Ningthouji wakhaldadi laiza lamjingmada chelamlani khankre loyumbagi makhutta laiza tadre haibagi wakhalda Ningthouisu mamada wahi amatta hairamdana kada changlai aduga Ningthouidu machegi tumfamduda tapna nalaga machinda tablap solai iche nang ta lamjingbagi manakta nungai yaifana layuko yumsi laibada nungai basur phangkidrabani asi hairaga Ningthouidu hi kappi asomda sulaisemba hoidu achapot puraga mari changlai punsibana furit segai beduga sofa duda gyan tana famlaga leirambadu ubada nupa ahumdu wahai amata haide yengnaraga tik noi ahumduna noglakpa duda punsiba sugyan khangta tai pisumani du sublapna ahumduda yenglai ahumdugi maraktagi ahenbadu hana karan gangba horai dacho koinu fazana haino yadro litliba furit fok segai biraga thadorakpadudi khara henmandro punsiba sumagi hauna bisum khumlai segai ninga haibududa segai halini nangna thawleibro leisembdo fatkum la e adatai wati torlenu ai tatori pro lao chabu yaba khara chasingi punsebagi manakta humdisu nok na changsila e tanjadu da laije su thongdu kanna thila e punsibasu famlambadu fuk hawgalaklaga rumdudagi pakhatna chenthora e thongdu sathangdora e rumdu ihang hanglaga lerambaduda punsibadu ngakchanana rumdugi akoibadu yengna changsila e leisemba hoi sumari changla e kadu ihang hangna lerambaduda leisembadu kingba laijedi kadai punsibadu khumde kadugi akoibadu yengi laijedi thongjin mayadura leplaga thangama pairaga ngaksamdura thangdu thamlaga leplaga lerambadu ubada punsibadu swai laukre mamittu khanglaw laukthoklaga laija machinda tablap kauraga punsibadu khongthangdu tapna thangba horai laijagi manak tamna nupa humdusu laijadi yenglai laijana oiramniba fibamdu ubada khangpre khangi ahenbadu mamittu lakthokduna tacho thanga pai laijasu khonjeldu tanik hairai changsila aduda lepo nangi khongthangdu leptragadi ei mafamsida thangsina ngaksida lelaga ithanta sijagani nang changsila lepo haibane punsibasu masadu pakhatna thangliba khongthangdu chap lepi aduga pakhatna hairai laija nang adumai tawganu fatti thangdu thado ai nangna haiba loina yage nang thangdu thado laija ai nang munungsi nangna haiba yagani please thangdu thado ahen besu pakhatna tacho thangsu yam thawo mali pipit langi punsibadu khongap amani amuk thangba hawi laijasu thangdu amuk hena thangjili unsadu thengba makai thangdu sathauba oibaduda I thokba horai punsibadu laijagi idu ubadagi thanglamba khongthangdu amukchu chaplepi laijasu khonjeldu tablapna hairai nangna thimbiyu yadrabanina ai thanda chatkhage karigumba nangna lepliba khongthangdudagi het machi lengba ai si yari makha taganu laija nangi thamoiduna adu yorabadi yari nang chalo ai nangbu khamlaroi asi hairaga punsibadu mamaidu sat laithoi punsibana mamai laithokhibaga laijasu tunghanna kadudagi tapna thokpa hawi laisembadu tawfam khangda laijada yenglaga kingba laijase kadagi thokrini he ahenbasu hairai dacho kainu sum chalan gradro punsibadu mamaidu hafet laithoraktuna laijana tapna thokhibaduda ningamdana yenglaga yam nungaitana khonjeldu tablapna khumlai chatkrasano ai khamlaroi
ꯅꯣꯏꯁꯨ ꯈꯪꯒꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯨ ꯍꯥꯏꯔꯛꯏ ꯀꯦꯡꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯁꯤ ꯃꯊꯟꯇ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯣꯏꯗ ꯄꯨꯟꯁꯤꯕꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯅꯣꯏ ꯊꯤꯟꯒꯦꯔꯥ ꯊꯤꯜꯂꯨꯆꯣ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯑꯍꯦꯟꯕꯗꯨ ꯁꯥꯎꯒꯠꯂꯛꯏ ꯑꯁ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯏꯗꯩ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯏꯖꯁꯨ ꯊꯣꯡꯖꯤꯟꯗꯨ ꯀꯥꯟꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯔꯨꯝꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯁ꯭ꯇꯦꯌꯔꯗꯨ ꯀꯨꯝꯊꯕ ꯍꯧꯔꯝꯂꯕꯅꯤ ꯄꯨꯟꯁꯤꯕ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯊꯥꯡꯗꯨ ꯄꯨꯟꯁꯤꯕꯗ ꯎꯠꯂꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯀꯅꯨ ꯑꯩ ꯂꯝꯕꯤꯗ ꯃꯤꯅ ꯍꯥꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯅꯈꯨꯠꯇꯗꯤ ꯇꯥꯍꯜꯂꯔꯣꯏ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯛꯇꯤ ꯂꯥꯏꯖꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯇꯥꯞ ꯄꯥꯏ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯂꯥꯏꯖ ꯊꯥꯡꯁꯤ ꯊꯥꯗꯣꯛ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯗ ꯉꯛꯅ ꯌꯦꯡꯏ ꯈꯨꯠꯇꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯗꯨ ꯎꯕꯗ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯈꯨꯠꯇꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯨꯟꯁꯤꯕꯁꯨ ꯊꯥꯡꯗꯨ ꯊꯥꯗꯣꯛꯇꯦ ꯃꯆꯤ ꯂꯦꯡꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯏꯁꯤ ꯎꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯤꯡꯉꯝꯗꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯒꯤ ꯏꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯥꯆꯣ ꯊꯥꯡꯗꯨ ꯊꯥꯗꯣꯛ ꯃꯌꯥꯗꯨꯗ ꯄꯥꯏꯁꯤꯜꯂꯕꯅꯤꯅ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯑꯅꯥꯕꯒ ꯐꯥꯎꯗ꯭ꯔꯕꯣ ꯗꯥꯆꯣ ꯊꯥꯡꯁꯤ ꯊꯥꯗꯣꯛ ꯂꯥꯏꯖꯒꯤ ꯃꯇꯧꯁꯤꯗ ꯄꯨꯟꯁꯤꯕꯁꯨ ꯊꯥꯡꯗꯨ ꯃꯈꯥꯗ ꯊꯥꯗꯒꯗꯕ ꯀꯤꯔꯦ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯛꯂꯒ ꯍꯦꯟꯕ ꯁꯤꯝꯇ ꯄꯥꯏꯌꯨ ꯍꯦꯟꯕꯁꯨ ꯇꯥꯞ ꯂꯧꯏ ꯄꯨꯟꯁꯤꯕꯁꯨ ꯈꯣꯏꯁꯥꯎꯅꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯆꯤꯡꯗꯨꯅ ꯄꯨꯏ ꯂꯥꯏꯖꯁꯨ ꯍꯟꯗꯛꯇꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯔꯪ ꯑꯃꯗꯅꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯃꯣꯏꯒꯤ ꯔꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯑꯦꯛꯁꯟꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯁꯤꯟꯗꯨꯗꯤ ꯐꯤꯜꯝꯕꯨ ꯃꯥꯜꯂꯤꯅꯦ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯆꯦꯟꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ ꯅꯤꯡꯊꯦꯝꯁꯨ ꯁꯠ ꯍꯥꯏꯔꯛꯏ ꯁꯔꯒꯤ ꯃꯑꯣꯡꯗꯣ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯩ ꯊꯥꯗꯣꯛꯈꯤꯗꯧ ꯃꯥꯟꯗ꯭ꯔꯣ ꯂꯩꯁꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯑꯣꯡꯗꯣ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯑꯍꯦꯟꯕꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯑꯁ ꯄꯨꯔꯥ ꯍꯤꯠ ꯆꯠꯂꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯅꯨꯄꯤ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯊꯥꯡ ꯇꯦꯟ ꯃꯔꯛꯁꯤꯗꯅꯦ ꯀꯤꯕꯨ ꯀꯤꯖꯩ ꯑꯩꯈꯣꯏ ꯀꯦꯡꯕꯁꯦ ꯌꯥꯝ ꯉꯝꯃꯤ ꯉꯁꯥꯏꯗꯤ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯅꯤꯡꯊꯦꯝ ꯑꯁ ꯂꯥꯟ ꯑꯃꯗꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯀꯞꯄꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯍꯦꯟꯕꯗꯨ ꯊꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯊꯥꯡꯁꯤꯁꯨ ꯀꯔꯣꯝ ꯊꯣꯛꯇꯅ ꯊꯦꯡꯅꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯁꯦꯝꯕꯅ ꯈꯪꯗꯦ ꯉꯁꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯇꯥꯏꯅꯅꯤꯀꯣ ꯀꯩꯒꯤꯅꯣꯕ ꯃꯣꯏꯅ ꯊꯥꯡ ꯊꯝꯂꯤꯁꯦ ꯅꯤꯡꯊꯦꯝꯁꯨ ꯑꯃꯨꯛ ꯁꯔꯒꯤ ꯈꯨꯠꯇꯣ ꯏ ꯉꯥꯛꯇ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯄꯅꯣ ꯍꯥꯏꯕꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯂꯩꯁꯦꯝꯕꯗꯨ ꯈꯨꯝꯂꯛꯏ ꯃꯇꯩ ꯃꯅꯥꯎ ꯃꯥ ꯌꯦꯡꯖꯔꯅꯤ ꯑꯁ ꯃꯥꯟꯗꯦꯗ ꯕ꯭ꯔꯣ ꯃꯣꯏꯅꯤꯒꯤꯁꯦ ꯍꯧꯖꯤꯛ ꯌꯥꯅꯔꯁꯨ ꯆꯦꯟꯕꯨ ꯆꯦꯜꯂꯒ ꯂꯨꯕꯨ ꯂꯨꯍꯣꯡꯂꯕ ꯇꯠ ꯂꯥꯎꯕ ꯃꯈꯩ ꯅꯨꯡꯁꯤꯅꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯟꯕꯨ ꯃꯥꯟꯗꯦꯗ ꯇꯌꯥꯏ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯈꯪꯒꯅꯤ ꯑꯍꯦꯟꯕꯗꯨ ꯅꯤꯡꯊꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝ ꯅꯪ ꯅꯨꯄꯤ ꯐꯥꯕ ꯌꯥꯎꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝꯁꯨ ꯃꯣꯡ ꯍꯥꯗꯅ ꯁꯠ ꯈꯨꯝꯂꯛꯏ ꯌꯥꯎꯔꯨꯔꯦ ꯑꯍꯦꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯅꯨꯡꯉꯥꯏꯕꯤꯗꯦ ꯍꯌꯦꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯅꯤꯡꯊꯦꯝꯗꯨ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯂꯗꯨꯅ ꯍꯥ ꯑꯩꯗꯤ ꯄꯨꯂꯤꯁꯇꯗꯤ ꯀꯩꯗꯧꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯩꯁꯦꯝꯕ ꯅꯣꯛꯈꯤ ꯇꯧꯔꯗꯨꯅ ꯍꯦ ꯅꯣꯏ ꯑꯅꯤꯒꯤ ꯀꯥꯔꯟꯗꯣ ꯑꯅꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯔꯨꯝꯗ ꯆꯪꯉꯁꯤ ꯂꯥꯎ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯇꯦꯌꯥꯏ ꯍꯣꯏ ꯆꯪꯍꯧꯔꯣ ꯑꯩ ꯔꯤꯝꯁ ꯔꯣꯗ ꯐꯥꯎꯗꯪ ꯆꯠꯂꯨꯈꯤꯒꯦ ꯂꯩꯁꯦꯝꯕꯗꯨ ꯉꯛꯆꯥꯅꯅ ꯔꯤꯝꯁ ꯔꯣꯗꯇ ꯅꯪꯗꯤ ꯀꯩꯗꯧꯔꯨꯒꯦꯕ ꯅꯇꯨ ꯎꯅꯔꯨꯒꯦ ꯍꯥꯏꯔꯣ ꯑꯁ ꯇꯌꯥꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯁꯦ ꯍꯤꯗꯥꯛ ꯈꯤꯇ ꯂꯩꯔꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯍꯟ ꯑꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯤ ꯂꯥꯛꯂꯁꯤꯐꯥꯎꯗ ꯉꯥꯎꯁꯤꯟꯅꯩ ꯂꯩꯁꯦꯝꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯑꯁ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯀꯦꯡꯕꯁꯦ ꯑꯩꯅ ꯍꯜꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯐꯥꯅꯕ ꯍꯣꯠꯅꯔꯨꯔꯤꯅꯤ ꯐꯔꯦꯁꯦ ꯅꯤꯡꯊꯦꯝꯁꯦ ꯉꯁꯥꯏꯗꯒꯤ ꯀꯦꯝ ꯆꯥꯔꯛꯇꯦ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯅꯤ ꯀꯩꯀꯩꯅꯣ ꯆꯥꯃꯤꯟꯅꯔꯣ ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯔꯁꯤꯔꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯄ ꯌꯥꯔꯣꯏ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯦ ꯆꯪꯉꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ
ꯑꯍꯟꯅ ꯍꯥꯏꯕꯤꯜꯂꯨ ꯍꯣꯏ ꯇꯌꯥꯏ ꯑꯁꯨꯝꯅ ꯑꯍꯦꯟꯕꯒ ꯅꯤꯡꯊꯦꯝꯒꯁꯨ ꯔꯨꯝꯗ ꯆꯪꯍꯧꯔꯦ ꯂꯩꯁꯦꯝꯕꯁꯨ ꯔꯤꯝꯁ ꯔꯣꯗꯇ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯤ ꯏ ꯇꯩꯕ ꯈꯨꯠꯇꯨꯅ ꯄꯥꯏꯔꯤꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯕꯦꯁꯤꯟꯗꯨꯗ ꯃꯥꯒꯤ ꯈꯨꯠꯇꯨꯒ ꯄꯨꯂꯞ ꯊꯥꯡꯖꯤꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯏ ꯇꯩꯕ ꯈꯨꯠ ꯑꯅꯤꯗꯨ ꯆꯥꯝꯊꯣꯛꯏ ꯂꯥꯏꯖꯗꯤ ꯏꯉꯛ ꯉꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯗꯨ ꯆꯩꯅꯥ ꯐꯥꯎꯕ ꯃꯥꯜꯂꯤ ꯃꯃꯤꯠꯇꯨ ꯁꯨꯛꯆꯤꯜꯂꯤ ꯈꯨꯠ ꯆꯥꯝꯊꯣꯛꯄꯗꯨ ꯂꯣꯏꯔꯗꯨꯅ ꯔꯦꯛꯇꯨꯗ ꯌꯥꯜꯂꯤꯕ ꯇꯥꯋꯦꯜ ꯑꯉꯧꯕꯗꯨ ꯐꯠ ꯆꯤꯡꯊꯔꯒ ꯔꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯇꯥꯋꯦꯜꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒꯤ ꯑꯁꯣꯛꯄ ꯈꯨꯠꯇꯨ ꯈꯔ ꯊꯤꯅ ꯁꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯏ ꯈꯛꯎ ꯌꯥꯗ꯭ꯔꯤ ꯂꯥꯏꯖꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯄꯨꯟꯁꯤꯕꯒꯤ ꯏ ꯊꯣꯛꯂꯤꯕ ꯈꯨꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯨꯗꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯇ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯏ ꯊꯣꯛꯂꯤꯕ ꯈꯨꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯏ ꯐꯨꯔꯤꯠꯇꯨ ꯂꯥꯏꯖꯅ ꯁꯦꯒꯥꯏꯕꯒꯤ ꯑꯍꯣꯕ ꯃꯄꯥꯗꯨꯗ ꯄꯥꯏꯔꯒ ꯗ꯭ꯔꯦꯁ ꯁꯦꯒꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯤꯁꯤ ꯀꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯤꯁꯤꯟꯕ ꯌꯥꯗ꯭ꯔꯤ ꯂꯥꯏꯖꯁꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯛꯂꯒ ꯀꯤꯁꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯀꯤꯁꯤꯜꯂꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯑꯗꯨꯃꯛ ꯈꯣꯡꯗꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯂꯥꯏꯖꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯤꯁꯤ ꯀꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯃꯁꯥꯗꯨ ꯁꯨꯛꯆꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯥꯖꯗꯅ ꯌꯥꯝ ꯊꯧꯅꯥ ꯐꯔꯝꯃꯤ ꯀꯗꯥꯏꯗꯒꯤ ꯊꯥꯡꯅꯣ ꯑꯊꯧꯕ ꯑꯃ ꯄꯥꯏꯁꯤꯜꯂꯝꯗꯅ ꯀꯔꯤ ꯁꯥꯔꯦꯁꯦ ꯈꯨꯠꯁꯦ ꯐꯖꯅ ꯁꯣꯛꯑꯦꯕ ꯁꯥꯎꯕ ꯃꯥꯜꯂꯝꯕ ꯅꯨꯄꯥꯗꯨ ꯁꯨꯛꯁꯥꯎ ꯁꯥꯎꯗꯅ ꯋꯥ ꯉꯥꯡꯂꯛꯏ ꯂꯥꯏꯖꯗꯤ ꯑꯉꯥꯎꯕꯤꯒ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯄꯨꯟꯁꯤꯕꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯂꯥꯏꯖ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯒꯤ ꯂꯥꯏꯖꯕꯨ ꯀꯅꯥꯝꯇꯅ ꯃꯨꯟꯕ ꯉꯝꯂꯣꯏ ꯅꯪ ꯐꯖꯅ ꯁꯨꯝ ꯂꯩꯌꯨ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯟꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏ ꯀꯞꯄꯗꯨ ꯇꯣꯛꯑꯣ ꯃꯤꯀꯨꯞꯁꯤꯗꯒꯤ ꯂꯝꯖꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯎ ꯍꯣꯏ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯄꯠ ꯊꯗꯠꯄꯁꯨ ꯉꯝꯂꯣꯏ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯥꯎꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯃꯁꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯀꯗꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯊꯥꯡꯅ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯉꯛꯇꯨ ꯌꯦꯡꯒꯦ ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ ꯏ ꯊꯣꯛꯈꯤꯒꯨꯝ ꯇꯧꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯟꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯏꯟꯈꯠꯇꯨꯅ ꯈꯧꯔꯤꯗ ꯁꯣꯛꯄꯗꯨ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯅ ꯃꯁꯥ ꯁꯣꯛꯂꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯨ ꯏꯟꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯌꯦꯡꯂꯒ ꯑꯁ ꯈꯔ ꯁꯣꯛꯑꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯊꯣꯡꯗꯨ ꯈꯤꯇꯪ ꯍꯥꯡꯗꯣꯛꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯆꯦꯞꯊꯔꯒ ꯀꯩꯗꯧꯔꯦ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕ ꯄꯣꯜꯊꯤꯟꯗꯨ ꯄꯨꯟꯁꯤꯕꯗ ꯄꯤꯔꯒ ꯁꯦ ꯏ ꯅꯥꯏ ꯇꯥꯟꯅꯈꯤꯕꯗꯨꯗ ꯅꯅꯥꯏꯅ ꯂꯩꯖꯔꯨꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯄꯣꯜꯊꯤꯟꯗꯨ ꯂꯧꯔꯒ ꯏ ꯅꯥꯏ ꯈꯔ ꯇꯥꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯧꯔꯦ ꯂꯩꯁꯦꯝꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨꯗ ꯌꯦꯡꯂꯒ ꯈꯨꯠꯇꯨꯕꯨ ꯏ ꯈꯛꯈ꯭ꯔꯕꯣ ꯈꯛꯈ꯭ꯔꯦ ꯃꯣꯂꯣꯝ ꯀꯩꯀꯩ ꯌꯥꯎꯕꯅꯤ ꯇꯩꯁꯜꯂꯨ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯦꯅꯦ ꯑꯆꯥꯄꯣꯠ ꯄꯨꯔꯛꯎꯔꯣ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯄꯨꯔꯛꯀꯅꯨ ꯄꯨꯛꯀꯁꯦ ꯄꯤꯛ ꯊꯪꯒꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯤल्म ꯀꯨꯝꯅꯗꯤ ꯆꯥꯛꯀ ꯄꯨꯡ ꯊꯟꯊꯅꯕꯅꯤ ꯆꯥꯔꯨꯅꯨ ꯅꯇꯨꯗꯨ ꯌꯦꯡꯂꯒ ꯂꯩꯔꯣ ꯋꯥꯊꯤ ꯇꯧꯅꯨ ꯌꯥꯔꯦ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯤ ꯂꯩꯁꯦꯝꯕꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯀꯀꯥꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ ꯍꯦꯟꯕꯗꯣ ꯕꯕꯥꯗꯁꯨ ꯐꯣꯟ ꯇꯧꯈ꯭ꯔꯣ ꯍꯥꯏꯌꯨ ꯂꯝ ꯊꯥꯞꯄꯅꯤꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯣ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯅ ꯌꯥꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯦꯡꯕ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯏꯪꯒꯤꯠꯇ ꯈꯪꯅꯁꯤ ꯅꯩꯁꯤꯜꯂꯣ ꯀꯦꯡꯕ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦ ꯆꯠꯂꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯦꯛ ꯐꯝꯊꯔꯒ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯑꯁꯣꯛꯄꯗ ꯃꯣꯂꯣꯝ ꯇꯩꯕꯤꯒꯦ
ꯂꯥꯏꯖꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ, ꯃꯪꯂꯒ ꯑꯗꯨꯝ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯗꯦ, ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯛꯏ꯫ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ, ꯃꯥ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯣꯂꯣꯝꯗꯨ ꯃꯈꯨꯝ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯛꯂꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯂꯥꯏꯖꯒꯤ ꯈꯧꯔꯤꯗ ꯁꯣꯛꯂꯤꯕꯗꯨꯗ ꯇꯞꯅ ꯇꯩꯕꯤꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯣꯂꯣꯝꯗꯨꯅ ꯊꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯈꯣꯏꯁꯥꯎꯅꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯨ ꯈꯪꯏꯟ ꯏꯜꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯩ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ "ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ." ꯄꯨꯟꯁꯤꯕꯁꯨ ꯊꯧꯁꯥꯗꯅ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯒ "ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ, ꯄꯨꯡ 1 ꯇꯥꯔꯦ, ꯊꯦꯡꯉꯤ, ꯇꯨꯝꯃꯁꯤ." ꯂꯥꯏꯖꯗꯨ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ, ꯃꯈꯨꯠꯇꯨ ꯈꯨꯅꯝꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ "ꯇꯨꯝꯂꯣꯏ, ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯂꯣꯏꯌꯦ, ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯄꯨꯟꯁꯤꯕꯗꯨ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯑꯁꯨ ꯌꯥꯝꯅ ꯐꯠꯇꯕꯩꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯐꯩ, ꯅꯪꯕꯨ ꯐꯕ ꯅꯨꯄꯥꯁꯦ ꯂꯩꯇꯦ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯈꯣꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯦ꯫ ꯉꯁꯤꯒꯤ ꯍꯤꯡꯁꯤꯃꯗꯤ ꯑꯩꯅ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯒꯤ ꯅꯪꯅ ꯉꯝꯂꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯨ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ." ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏꯕ ꯍꯣꯏꯕ, ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯗꯣꯏꯅꯤ, ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯅꯗꯥꯏꯅꯦ, ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯗꯣꯔꯕꯅꯤ." ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯄ꯭ꯔꯥꯟ ꯆꯥꯛꯄꯗ ꯂꯣꯏꯔꯦ, ꯃꯃꯤꯠꯇꯨ ꯐꯩꯔꯞꯅ ꯌꯦꯡꯂꯒ "ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤ ꯈꯜꯂꯤꯔꯣ? ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ." ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ, ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯂꯥꯏꯖꯕꯨ ꯁꯠꯄꯝꯈꯠꯂꯤ꯫ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯄꯨꯟꯁꯤꯕꯒꯤ ꯊꯕꯥꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯃꯈꯣꯡꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯝ ꯒꯝ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯊꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯩ, ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯁꯨꯡꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ "ꯋꯥꯔꯝꯂꯅꯤ, ꯇꯨꯝꯃꯨ ꯌꯥꯔꯦ, ꯋꯥ ꯉꯥꯡꯂꯅꯨ, ꯑꯗꯩꯗꯤ ꯑꯩ ꯁꯥꯎꯔꯛꯀꯗꯣꯔꯦ, ꯑꯩ ꯁꯥꯎꯔꯛꯂꯗꯤꯅꯦ ꯅꯥꯇꯩ ꯆꯥꯔꯔꯣꯏ." ꯂꯥꯏꯖꯁꯨ ꯈꯣꯏꯁꯥꯎꯅꯅ "ꯅꯪ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯀꯅꯨ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯎ." "ꯅꯪ ꯊꯥꯗꯣꯛꯀꯗꯕ ꯀꯤꯔꯤ, ꯊꯥꯗꯣꯛꯂꯔꯣꯏ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯎꯏ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇ ꯍꯤ ꯍꯤ ꯀꯞꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯊꯕꯥꯛꯇꯨꯗ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯆꯦꯠꯅ ꯀꯣꯟꯈꯤꯕꯅ ꯏꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯂꯥꯏꯖꯁꯨ ꯉꯁꯥꯏꯗꯒꯤ ꯄꯨꯟꯁꯤꯕꯒ ꯃꯨꯛꯅꯔꯛꯄꯒꯤ ꯃꯁꯥꯗ ꯋꯥꯔꯤ, ꯄꯥꯡꯒꯟ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯍꯛꯆꯥꯡꯗꯨꯒ ꯊꯦꯡꯅꯕꯗꯨꯁꯨ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ "ꯃꯤ ꯐꯠꯇꯕ, ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯀꯣꯜꯂꯤꯁꯤ ꯊꯥꯗꯣꯛꯑꯣ, ꯑꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ." ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯟꯅ ꯀꯣꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯄꯨꯟꯁꯤꯕꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ, ꯋꯥꯔꯁꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯗꯤ ꯈꯥꯡꯂꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯥꯔꯗꯨꯅ ꯃꯈꯥ ꯆꯤꯛꯂꯒ ꯍꯤ ꯍꯤ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯗꯨ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯁꯥꯡꯅ ꯇꯨꯝꯊꯩ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯂꯥꯏꯖꯗꯨ ꯃꯤꯠ ꯁꯤꯡꯂꯛꯏ, ꯉꯔꯥꯡ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅꯔꯥ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯦ, ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗꯗꯤ ꯄꯨꯟꯁꯤꯕꯗꯨ マꯕꯨ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕꯅꯤ꯫ ꯃꯤꯠ ꯁꯤꯡꯂꯛꯄꯗꯗꯤ ꯄꯨꯟꯁꯤꯕ ꯂꯩꯔꯝꯗ꯭ꯔꯦ, ꯐꯃꯨꯡꯗꯨꯗ ꯃꯇꯣꯝꯇ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯣꯐꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯂꯣꯠꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯄꯨꯟꯁꯤꯕꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯈꯪꯐꯥ ꯐꯥꯔꯛꯏ꯫ ꯂꯥꯏꯖꯗꯨ ꯀꯤꯅ ꯊꯣꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯛꯄꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯁꯥꯗꯨ ꯐꯦꯡ ꯆꯣꯡꯈꯠꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯋꯥ ꯁꯥꯗꯅ "ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯋꯥꯁꯔꯨꯝ ꯁꯣꯝꯗ ꯂꯩꯕꯅꯤ." ꯂꯥꯏꯖꯗꯨ ꯈꯨꯝꯗꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯂꯒ "ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯋꯥꯁꯔꯨꯝ ꯆꯪꯒꯦꯔꯣ?" ꯄꯨꯟꯁꯤꯕꯅ ꯋꯥꯁꯔꯨꯝ ꯍꯥꯏꯕꯗꯨ ꯂꯥꯏꯖꯗꯤ ꯈꯪꯗꯕꯅꯤꯅ ꯏꯉꯛ ꯉꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯗꯕꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯏ꯫
ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯗꯣꯔꯕꯦꯜ ꯈꯤꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯆꯞ ꯂꯦꯞꯂꯒ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯨ ꯂꯥꯏꯖꯁꯨ ꯋꯥꯁꯔꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯤꯗꯩꯗꯤ ꯀꯩꯗꯧꯕ ꯆꯪꯗꯣꯏꯕ ꯆꯪꯅꯤꯡꯗꯦ ꯄꯨꯟꯁꯤꯕꯗꯨ ꯃꯈꯥ ꯇꯥꯗꯦ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯇꯦ ꯃꯄꯥꯟꯗꯒꯤ ꯗꯣꯔꯕꯦꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜ ꯁꯦꯔꯥꯟꯅꯕ ꯈꯟꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯅꯤ ꯍꯥꯟꯅ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇ ꯑꯣꯏꯕꯗꯨꯗ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯅꯤꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯃꯄꯥꯟ ꯊꯣ ꯅꯣꯏ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯀꯥꯁꯤꯗ ꯆꯪꯉꯛꯀꯦ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯁꯤ ꯌꯥꯝ ꯂꯤꯡꯅ ꯉꯥꯡꯉꯤꯅꯦ ꯅꯨꯄꯤꯁꯤ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯝꯒꯅꯤ ꯄꯨꯟꯁꯤꯕꯁꯨ ꯁꯠꯈꯨꯝꯂꯛꯏ ꯑꯩꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯟꯕꯅꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯟꯖꯥꯗꯨꯗ ꯊꯕꯥꯗꯨ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯏꯃꯥ ꯂꯥꯛꯂꯦ ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯑꯣ ꯅꯨꯄꯥꯁꯤꯅ ꯏꯆꯥꯕꯨ ꯐꯥꯕꯤꯔꯤꯕꯅꯤꯅꯦ ꯂꯥꯏꯖꯗꯨ ꯊꯕꯥ ꯎꯕꯗ ꯋꯥꯖꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯈꯣꯟꯖꯦꯜꯗꯨ ꯂꯤꯛꯂꯞꯅ ꯏꯃꯥ ꯃꯆꯤꯟꯗ ꯇꯞꯂꯞ ꯀꯧꯔꯒ ꯀꯞꯈꯠꯂꯛꯏ ꯊꯕꯥꯁꯨ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯟꯕꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯦ ꯑꯗꯨꯃꯛ ꯄꯥꯏꯁꯤꯜꯂꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯇꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕꯒ ꯄꯨꯂꯤꯁ ꯈꯔ ꯂꯣꯏꯅꯔꯒ ꯆꯪꯂꯛꯏ ꯂꯣꯌꯨꯝꯕꯅ ꯁꯔ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯆꯦꯜꯂꯤꯁꯤ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯁꯨ ꯂꯣꯌꯨꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯣꯌꯨꯝꯕꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯣꯁꯤ ꯅꯨꯄꯥꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯩ ꯅꯨꯄꯤꯁꯤ ꯅꯪꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ ꯁꯛ ꯇꯥꯈꯠꯂꯞ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯅꯨ ꯅꯨꯄꯤ ꯃꯁꯥꯗ ꯍꯪꯕꯤꯔꯣ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯌꯥꯝ ꯎꯁꯤꯠꯇꯅ ꯈꯨꯝꯂꯤꯕꯅꯣ ꯁꯔ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯒꯗꯕ ꯃꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯑꯣꯁꯤ ꯅꯨꯄꯥꯗꯨꯅ ꯂꯥꯏꯖꯗ ꯍꯪꯒꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯊꯕꯥꯗꯨ ꯂꯥꯏꯖꯕꯨ ꯀꯣꯜꯂꯤꯕꯗꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯑꯣꯁꯤ ꯅꯨꯄꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯏ ꯁꯔ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒ ꯉꯔꯥꯡ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯃꯤꯟꯅꯕꯅꯤ ꯍꯜꯂꯛꯄꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯗꯕꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯊꯅꯔꯒꯨꯝꯁꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯅꯕ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯅꯨꯄꯤꯁꯦ ꯁꯨꯝ ꯄꯨꯖꯈꯣ ꯊꯕꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯂꯥꯏꯖꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯁꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯕꯦꯝꯃ ꯅꯪ ꯀꯩꯝꯇ ꯀꯤꯒꯅꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯪ ꯅꯨꯄꯥꯁꯤꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗꯨ ꯑꯣꯁꯤ ꯅꯨꯄꯥꯗꯨꯗ ꯆꯥꯎꯊꯣꯛꯅ ꯈꯨꯝꯗꯣꯛꯈ꯭ꯔꯒ ꯂꯥꯏꯖꯅ ꯃꯁꯥꯅ ꯌꯥꯗꯦ ꯈꯨꯝꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯋꯥꯈꯜꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯊꯕꯥꯁꯨ ꯅꯥꯀꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯏ ꯂꯥꯏꯖꯥ ꯁꯔꯅ ꯍꯪꯂꯤꯁꯨ ꯈꯨꯝꯗꯣꯛꯈ꯭ꯔꯣ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯣꯁꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯁꯦꯡꯕꯗ ꯁꯨꯝ ꯈꯨꯝꯂꯛꯎꯀꯣ ꯅꯪ ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯪꯕꯨ ꯐꯥꯔꯒ ꯆꯦꯟꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯇꯊꯨ ꯇꯊꯨ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯏ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯁꯔ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯅꯨꯄꯥꯁꯤꯅ ꯐꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯅꯤ